ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯊꯥꯖꯅꯤꯡ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯋꯥꯡꯉꯨ ꯆꯥꯗꯣꯡꯄꯣꯛꯄꯤ ꯑꯃꯗꯤ pombikhok tangjeng da akan mona khuthokna khreadi loinana pombikhok sengjingi kapnabada khunja ma khara maina oina sokle hadi myam puna no update ngamina saina su channel sigi maike digi myang mafam da makhata na su thamjari isal express tagi lokho saraga isa gidama cookie terrorist hat pangam haina mang khraba mahairu anigi mama sing phungtorakli tha sigi November manga da sakmai da mifam am yaw sakhiba Imphal West district ki manung sana leiba akham dagi Avinash maibam Elias khaba mari ningthauzam Anthony Elias temba ani bu phajin khibagi mayokta ngasi su akham gi miyam na makhoi ani bu athubada tekta kaidana thadok pirangna ba wakat mifam chathari wakat mifam maduru saruk ya khibi Avinash maibam Elias khaba gi apokpi debarani nai paliba lenga asida thajaba thamduna numit mangani fajilakna phawba sida karigum akanma khongjang amata sangsinna lairakpani dubu ngasi phawba lenga na makhoi ani gi karigumba marik sumba langa langjana mata puthok piraktabna akanma khongjang sangsinna ba je sida sinajare loinana Avinash maibam lakadoriba class 10 gi exam asi thaba nangna ba tekta kaidana mamaingonda sinabina ba apel toki loinana ningthauzam Anthony Elias tembagi apokpi ningthauzam premlata na hai lainga na mangkhiba makoi ani bu phangnaba thibagi thabak chathabada chenaba ani phare haraga karigi damak makoi gi likul hauzu phawba khangandabano hain hangladuna lainga na thamlakhiba wafamda aikoi thajaba ngamdre maramasna imung manunggi oina JAC da punamak sinnaduna makoi ani phangnaba honabada sangsilakpa khongjang na miyamna sumating pangbiyu loinana saram sachatpa ko ki terrorist ngasi mama oina leiriba phawba mama oina leiriba phawba lamdam asidagi maru phawna muthatpada saruk yagare amadi makoi asi hatpa phawba ngamgani haikenasu pawsida makhatana phongdorakli atopa pawmana tayar da pakpa laikhom lakthokdana highway da thorakpa tractor ani fagalure miyamna khudong thiringa oiba thawang ama oiriba labuktagi tractor tayar nablakpa leibak sing lakthokduna lambi da laikhom mapai thadaduna miyamna satok sin tawba ayara panpi ba tractor sing Thawbal district phabi thabak sa thabokre lawe pantha oirakpa galoinana lawmi singna lawyei bida hena khudong sangna ba labuk marak phawna satliba lambi singda miyamna lawyei bidana ba amadi phawpuduna sakadaba gari singna makoi gi gari tayar da pakliba lebak sing ningthina lakthoklaba matung miyamna satnariba highway singda thawgadabani haina district administration Thawbal na thas ki mari da order ma thokhiba galoinana ngasi niyam asi thugaina national highway da thaunaba honaramba tractor ani ngasi DC Thawbal amadi Thawbal PS ki personal singna fagalaba matung Thawbal police station ngahak thamlure hai pharaba tractor ki mapu ani Thawbal police station na kauduna matung tawdana bigi ningthina wakal tahalaba matung thadokre hairinsu pawsida sumakhatana su phungdorakli amaramdana Jal Diwali campaign hawdokre ising likna sijanaba tamsi kemsan water for women for water haiba team the Ministry of Housing and Urban Affairs Government of India na paikhatpa Jal Diwali haina mingthon bi ising likna sijanaba gi hainabi thamnaba campaign ngasi mahut minister wai kemsan hawdokre campaign adugi saruk ama oina self help group ki nupi singbu water treatment plant singda thaknaba ising kamdong sem sabagi haiba khanganabagi damak ngasi city convention center dagi minister kemsana singkai sing water treatment plant puduna yangankhi campaign adu bulam tharaduna kemsana hai lakliba Diwali asiga mari leinana jal Diwali haina ministry na lakholiba campaign asida maru oina nupi oibisingna thakna sana bi ising sejina bada section ma thoktai haibadu khanganabagi panamda ising puthokpham singda satuna yanghanbagi thawsel si pekhatpani ising puthokpada thengnari bu khudong sadaba kya adu khanganaba honabani ising nungsik ki phibam honglakpana ising lawpham oiriba turil gi imai sing handakhibana awaba kya mayunare water supply gi manakna leiriba water tap sing thadoklaga thamba mafum kya da thengne nakalamadana ising phangdabagi awaba mayunari bani haibasi khangadabni yariba makai ising thadoktura thambigi hainabi thadoksi miyamda phangangadoriba thaknabi ising puthokpagi process tawbada wariba sing adu khanganduna ising likna sijanabagi panamamada thawsilasi paikhalibani lamthaba adura saruk yariba self help group ki nupi sing aduna singkhai sing amadi porompat water treatment plant satuna treatment gi process yengki ngasigi taramadura self help group nupi sing da field
Kitchings Minister Yentokibaga Loinana, Mohutki Commissioner Mzoy, State Mission Director, Amrut Manipur Amadi, State Mission Director, Denula Manipur Yakiari, Makasa Tarapuena, Nasigi Eastern Express editorial Mamla Tamzaram Gate, World Cookizo Intellectual Council, Loniadab Organization, Atuba the Laptokadamane. Hanak Manipur the Tugli Lala the Chadongpokpi the Committee on Tribal Unity Chusampurna. Indigenous Tribal Leaders Forum na asupa thawdang lawri hariba lup ani siki mathakta World Cookizo Intellectual Council WKJIC haiba amana leiduna lal insinduna leiri lal asi karamna hawrakhibano haibadudi mipung khudimona khangnare hawkiba tha amani asita nomai kapnabagi thawdo khara nem thabugum tawre adubo October 13 da cookie singi apex body ni hariba World Cookizo Intellectual Council na Sirol ama thukuna na bemer tha maruoina lawlok tringai mamangda maitei singi mathakta akan malal sathanaba khangan khiba lekre Sirol adugi matungina village volunteers ne lal sukna bada son tharaklabadi shuda lariba militants ne mating pangada bane duga lal asigi damak mathokta ba pulam sing wot haloi miyamna su lal sokna gadoriba yenglaga sara thaknaba pulam sing paishin gadabani haina khangan khibane Civil Society Organization ama oina tang dulai taba purakna bahona bigi mahut lal tawna bi insin bigi thawong yenglaga October 13 mathoida athuba cabinet mi ama pangthok tuna warep kya lokhi warep sing adugi manungda World Cookizo Intellectual Council bu Unlawful Activities Prevention Act 1967 gi section 3 gi makhada law ni yadab lupni habi yawri loinana Warep adu center the recommendation thaduna loan yadaba lupni laukthokna ba thakibane adu bangasi phawbi goina di center gi response amata laktri World Cookizo Intellectual Council gi yathang matugin November 3 gi Manipur tampak ki singkhong nakna leiba khul singda nongmai bom kapsinduna akan mamongda landarak pa hore maduna maram oiraga miyoi kya asu apan nangbaga loinana lamdam sida tangdu leita da ba phibamda amuk hanjil hale Thawai khupakta haptuna ukiba singkhong nakna leiba lawkham kya lawlok pangamdabagi phibamda leire lal asi makhatan akan mamongna satharakpu yabagi singnaba leire lal pama phurup amani haibadu mayek sengna ulakle haiba yare lal insiliba cookie singi apex body ni haiba lupasi state cabinet na loan yadaba organization ni lawthokna ba center recommendation tharaba phawba center na tuminda lashili piskarigino Lal asir lucian me yadriba sipu organization asinani haibada landrabne lal asiga horak mamadi centers umunna khanglibane khangna tumina lesson ba haibisi crime amane madura lamda masida mamal yamna ba miyoi kyagi punsi mangangani misi mina nanglakpa tha taruki matam masi center na sipai khra thajlaga yengdunu leiribasi miyamna penatre Lal insiliba World Cookizo Intellectual Council bu loan yadaba organization ni lakthoktuna makhoi ki mathakta akanba Thabak Lokhatrabati, Lamdamasida Tangdulai Tava Purapangamlai, Lop Asibu Lona Yadavani Laktopiki Matam Tangmale, Pendrabamiam akan be house selecting at the center and Lalusinanava Akanaba Tauxil, Bekat Pamtui, Natrabadi, Sibyl Wargabana Pimama Mayuk Narapa Yai Hensu, Paush the Makatana Fundurakli, Atopa Paumana, India Git Hawong City political leaders Singi, Masin Pibunam Laga, Mangak Paidno in Mani. India na aikoi bunam sinduna thambagi thawong mawongsi aikoi political leaders gi masin phibunam laga mangak paiduna inbagi thawong ne haina maitai tribe union mmtu sirol amana phongdorakli sirol sinhai asiguma phibam masida aikoi gi lusingba singna tarai aikoi gi miyam gi apamadi thabak de hekta on thorakani haibagi thajabadi watli haina ngasi wangkhai khunau ta lebe union na sigi office ta pangthokiba mifamda miyamna pukhalakibani lamdam sigi haurakliba Sarol surul yenglaga mitai na sidul traffic lista salhanduna Indian Constitution gi ngaklopi na bohona batangai fade haili mipamadura ahal oiraba singna laktuna Manipur khunai gi manungda mitai na ST lista salhauda bagi khudong thingai oiraba wapam kya thamnongki loinara mitai na ST lista sanna bagi suggestion kya su piram kya haili Mipamasida saknairaba ahal oiraba Manipur government ki tungan department singna masaknai na thabak tawramlaba kaya na union sida sanglatuna mitai na ST lista salana na bahona badamadi yamna democratic oiba khongjang asubu puning thogat poina sel oina listen kun tengpang lakhi union sida tengmang lakpagi tawbimal khangbo oina thagale hadi panwaya bade mitai tribe union thasige kundagi hauduna
December 10 फाउब था अमा सुपना चथगदबा मास मिस कॉल कैंपेन मियोई लाख मंगा रोम सरुक याबियो हाइना फोंदोखिबा लेख्रे लोइनना 8732042511 द मिस कॉल पीदुना मीतई मैतई ने इस लिस्ट सन्नरब होनाबदा असोब मतिंग पांगदुना सगोटमिनसी मिस कॉल पीबा लोरबा मतुंग मियोई दुगी लाइफम मिंगना सिंग डिटेल सिंग हंगलकने मसीदा थरकदरिबा मेसेज अदु मेंशनदुना हनबियो हाइना यूनिवर्सिटी मैकेदगी मियामदा अपल तौरखिबसु लैख्रबने हाइदेना पाउसिदा सुमखाताना स्पलकली अतोपा पाउमदना निंगोल सकौबु नुमित मणिपुर पाक्तकनना सरा हेनबगी खोंजंग संगसिनगदौरी इंडियन स्टेलेंगा की शक्ति पुनमक लौथोकलगा ब्लूटूथ की लेंगा उहेंदुना थम्बद नतन रिमोट कंट्रोल पायरगा सननिंगबा मखल की लीला सनरी थवाई मिरेल लाखलिबा हियांगगी निनी पानबा सही अमगी मनुंगदा अमुक्तंग थोकपा निंगोल सिंगना खौरांग नाइजरकपा निंगोल सकौबु नुमित मणिपुर की अपुनबगी सक्तम ngakpada khwaidigi asobo thodang loriba ireibak iramdamgi imaibel isel ise kudimangna paktaknana sara henbagi khongjang sangsinduna sin kuki narco terrorism gi tamthiraba lisa sajachingbu india lengana sagotuna thamle madi hena dum thona hapri haibisi malemgi mafam kudimakta khanganbagi tanja do sapsana lominasi haina thawai mirel gi sirolamana miyamda apil tarakli sirolasina hai था तरुक हेन चथरगलिब कुकी नार्को टेररिस्ट की असुकी मतिक तमथीरबा लम्स सजत असिबु इंडिया लेंगा अमदि मणिपुर लेंगा अनिना यामना नुंगाइबा लीला अमगुम येंगदुना लैति मणिपुर की गवर्नर सीएम स्पीकर अमदि लेंगा पाइबदि यावरिबा मिनिस्टर एमएलए सिंगना तमथीरबा लनफम असिदा असिबा यावरकपा मतमदा एस ग्रेसिया लाक्थोकनबगिदमक खोंग्राई निक्तुना लैथोकले हाइदि मलेमगी सुपर पावर ओइरिबा लेबाक सिंगे मनुंगदा अमा ओइरिबा इंडियाना मसागी कंट्री मनुंगदा मसागी सिटीजन सिंगदा मपानगी संगसलकपा टेररिस्ट सिंगदा तमथीरबा अटैक क्या सथदुना मिसम क्यागी अमदि मथौना लैरबा जवान क्यागी पुंसी मंगनख्रे खंगलबा फावबा सुपर पावर कंट्री अमगी मतिक मगुन उथोक्तुना टेररिस्ट सिंगु वरकपगी महत्ता टेररिस्ट सिंग अदुगा सस्पेंशन ऑफ ऑपरेशन सुगी एग्रीमेंट तौनदुना नुंगाइना कुमैगुम येंगदे हदि स्टेट लेंगा अमदि लेफम तोकपा शक्ति सिंग लौथोकलगा ब्लूटूथ की गवर्नर ब्लूटूथ की सीएम ब्लूटूथ की स्पीकर ब्लूटूथ की मिनिस्टर एमएलए सिंग ओहेंदुना थामली अमदि इंडिया लेंगा ना रिमोट कंट्रोल पायरगा सननिंगबा मखल की लीला सनदुना लैरिबा पुनमा असि मणिपुर की येलहौमी मियामना यानिंगद्रि हाइना उटपगी मतम का हेना थेंगमनख्रि हाइबिसि थवाई मिडलना फोंदोकलि हाइनसु पाउसिदसु मखातारकलि मखा सथरकपोइना तोपा पाउखरना आइगी गवर्नमेंटना लाइरबसिंगिदमक पका हाउस कोटी मरी साखरे अदुबु आई इसागिदि अमा फावबो साखिबा लैति पीएम मोदी प्राइम मिनिस्टर नरेंद्र मोदी नंगसी मध्य प्रदेश लैरिबा वोटर पुनमक बीजेपी की गवर्नमेंट अमुहना लकननाबा मसुम सेंटर पीएम की मपांगल पीनबा मकोइदे शक्ति लैमदि स्टेट सिदगी सेंजा थुमजा तौबा कांग्रेस इंथोखिगदबनी हाइना फोंदोखरे नवेंबर 13 पांथोकदरिबा मध्य प्रदेश असेंबली इलेक्शन की मंगोइनना सुतंद पांथोखिबा रैली अमा वा nganglदुना मोदीना हाय माकी गवर्नमेंटना लाइरबसिंगिदमक पका युम कोटी मरी साखरे दुगा महाक मसागिदमक्तदि युम अमा फावबा साखिबा लैति अदोमगी बोट अमना पीएम अमुक हन्ना बीजेपी की गवर्नमेंट सेमबदा मतेंग ओइगदरिबनि अदोमगी बोटना दिल्ली दा मोदी की पांगल ओइगनि अमसुम एमपी दा सेंजा थुमजा तौबा कांग्रेस शक्ति पाइगदबदगी माइल सा क्या लापथोनखिगनि मसी वनथोक्ति बोट अमा अंगकपा अहुम हाइबनि मसी तिस्तिनी हाइना मोदीना हाइखि पीएम ना हाइ माकी गवर्नमेंट लेबा असिदा शक्ति पाइरखिबा मतुंगना कांग्रेस न सेमगलंबा गवर्नमेंट की स्कीम सिंगदगी कानब लरंबा असाबा बेनिफिशियरी कोटी तारागी रिकॉर्ड अदु लापथोखरे प्राइम मिनिस्टर मोदी ना हाइ मरम अदुना माकी गवर्नमेंट मखोइना साइथेंग साउना पीखिबगी कांग्रेस लुसिंगबुसिंग हाउसकी मतम असिदा माकु साइदि अदुम तौना गवर्नमेंट मियामगी लुपा कोटी 2.75 कनख्रे हाइना मांगहाइखि उत्तर प्रदेश ता लैबा अयोध्या सारिबा राम टेम्पल की मतंगना पल्लदुना मोदी हाइ हाउसकी मतमदा आइना सथोप मतमदा अयोध्या सारिबा लॉर्ड राम की टेम्पल की मतंगना वा ngangbada दुम क्यावि लेबा असगी मफम पुनमक्ता हाउसकी नुंगाइबगी इथक इपोम कानरे प्राइम मिनिस्टर मोदी हाइ अखोइगी अनौबा पार्लियामेंट बिल्डिंग अमा लैरे अखोइना पंचायत बिल्डिंग 19 साखरे बीजेपी की डबल इंजन गवर्नमेंट लाइरबसिंगिदमक युमला क्या साखिब स्टेट सिंगी मनुंगदा एमपी सु अमने मसिगिदमक आई नुंगाइबा फावि सतनादसु लाइरबा मी सिंगिदमक युमला 1.32 साखरे हाइना मांगना हाइखि
मोदीना हाई लाइरबगीदमक लेमना रेशन स्कीम की खुदोंचाबा पीबदु मखा ताना सांगदोकनाबा फिरप लौख्रे कोविड-19 क्राइसिस की मतमदा हौखिबा स्कीम अदु दिसंबर की मतुंगदा सही मंगा सांगदोख्रे मांगना हाई लुसिंगबानीना मखोय मना अमागी फी सेगाइनरी हाइना एमपी की कांग्रेस चीफ कमलनाथ अमसुम सभा की मेंबर दिगा बिजोय सिंहागा मरी लेना मराल सिखी लुसिंगबानीना मखोयगी सपोर्टर सिंगदा अमनामगी फी सेगाइनरी हाइना प्राइम मिनिस्टर मोदी नाकी हंदकी स्टेट मंगा की मिखल सिंह की दिसंबर अहुम बोट मसिंग थीब नुमिता मई थीब नंगलब मतुंगा मखोय मसेल फी सिंगनबदु उ फंगलगनी मखोय मध्य प्रदेश दा अवाब मयोगनरगन हेन सुमांग नाकी अदु हौजकुइनदि म्याम पाउ सिसु मतांग से लुसिंजरगे मसु म्याम पुना नौबा अपडेट ngami na sai na su channel sigi mekeri gi म्यांग मफम दसु मखा ताना थमजरी।